Sanahal tablap na. Ibungo, tingin eh. Pabong, masidagi Tosh na say, ay nasinajarki. Ay magi da magtaleri. Magi pum na mag, ay naloy na wata na bang asidagi dawrki. Sanahal kumde duminlay, may giras, sanahal gi makhong mayada kurukun tare, aduga. Mashimatang tiyabiyo pabong. Ay yasoy ba aran ba singse? Magi mapamdo, amukta singdok jagi. Aduga pabonggi mapamdagi Tosh na bunisagi. Ay yoy na inagtalay hanjaragi. Mashimatang di, pabong niyabiyo. Sanahal machanu pida hay feeding lay. Tosh na tathak mapadi yenglambadu ubada walang ngangda tumin na mafamdudagi thokre. Roser na Tosh na ay naikibado. May kirastagi kiyam kuy na load pangamdoy no haydana. Upay layte. Masana thisagi bani. Tosh na nokfeta magtawre. May kiras na pabungdo yung pawda basan tilam. Aduga yung desu paw krapikro. Imado pa kalamani. Sintoy wachip tharaga Tosh na da yenglay. Aduga Tosh na hayeng ayung anta breakfast pura laagi ko. Wahay si Hiram laga ani doso jet kre. Sanahal buso mayum pawba tilami. Mekiras thongnaw gi curtain du chingsele. Tosh na di kuy na urudabagi mekiras ta du magyeng dunale. Nungsiraroy haina fana khalaso thamoy mana WakhaL mabo mai thiba pikre. Mekiras Tosh na gi manakta changsele. Chair du da famlaga Tosh na gi makhut oido chetna paisele. Sana tai nang ay warobra. Waroy. Ay nang buyang waroy. Nang na waroram gani ay bakang. Napamda waraw da na baso team lagi ay na ay laklaban. Nang ay bunong tapaw ba ningsing da bra. May kiras Tosh na gi makokta tap na nan tabi. Aduga kaw ba sulay taba nang bo kamdaw na ningsing doy no. Ningsing ba iba wahay sidi kaw krapa mi bo nong padok WakhaL da thok lakwa matamda. Mikop karagi ningsing ba. Ado ba ide nang bu kaw de. Sang kraba jahi amase nang bu kaw balay de. Aduga kamdaw na nang mu ningsing doy ba. Ang hobby sidi. Ang hobby oy do na nang ginata punsi chupalayhan biyo ba. Ay nakoy miyam putadok na nadyaning di. Adam na hay gano si kitaway chatoy no. Chaloy. Nang kisyo chaloy. Ay na yaroy hay da nating gadaw riban. Ay na nang sinaragalay risida kanala aga nang wupuda na chatoy ba. Matik sulayro. Tosh na na. Hero sab alam trine do de. Saba na di. Oy ribu de. Tosh na makot na pamungda kakalo hay bagi matawgom ingit tawre. May kira sukhang lamale, pamungda kakatuna, Tosh na wuchit na konsinbi. Nafamda, ni jagadaba, ay jagadaba wayam lay. Mayam si piramda na, sakat liba MANGLAN se. Magpaunanda, taminchit kibayar. Ay di saudo bekta. Ay bong, tapasin biyo yang bong. Chadhalo, ay napasin do na tamdaw ribani. Ay kuba moy na ay ba ningsing biyo. Ay ba mikop kodingi. Ay ba unawalang biyo. Ay siya na ko'y gimarakta lady ay ba do kak na ba kung maharapang biyo tabiyo. Ado na ay hingli ay nalaw biyo. Ay ba unawalang pamiyo ising daw. Layrang magisak nun log na biyo'y kodingi kasik-kasik. Ningsing ko na moy na ba. Layrang gimatawgom. Ibom na na silak liba. Nung sikirey da sako na na silaki. Wahay si Hayraga Tosh na kablay. May kiras Tosh na gitarak liba pido tap na tay thokbi. Kay gino. Ha? Nang nadam na hari dabo. Pangkanda kanjin labo nang bo. Kanjin ba yadi hari dana. Kanjin bagi madam na tisi. Ay wakra haraki. Nang taning da bro. Tosh na taningi. Tagi haywagom magkugto kasik nomlay. May kiras tablap na. Ay ganang galuhong na daman.
Pabungda haijarga nangbu inakta thamani. Nasadu solibanina mi amangda chawna hongbadi yaru. Aduna piktakna hongdoni. Dumdamda hongbana nangna naba pung phaparaga. Thoishna khumde tumina dumagle Mekiras waduma khatare. Adagi nangna naba pharani. Yumda puna leminarni nangna yukta thabak thenge hogatlo kaina hodokpa changaktoini. Aisu tande mandega hogatana. Adagi koibaga chattana world se tour ga tawgadaba yam wale. Korea daga puragane nangna pamjaba hero singdo photo ga nambidoribani. Mekiras Thoishna na wala nganglaktabaduda haifet chip tharaga yengle. Taribo nadraga tadrabo dorisibo. Thai makhadi adagidi nonga kabak churakpada balcony da coffee mug amamamga pairagane. Balcony da leplaga nong chubaga yengdoba wali. Yam walida nafamda utkadaba MANGLAN da sum lehenba patte. Mangphawna halase. Nangi apamba tawningba aningba sairo. Yambang dagi. Aina nangi thai punbiba. Aidi basaba mapamda chatlaga memory sagat papamte. Aigi leizaba kharadane memory sagat papam. Ahen papamte. Hoide adugumba mayam. Aduga kharaleraga nungshiba. Nangman ba ichanubi amaga. Thoishna ikairap tawna Mekiras da khuning na thile. Ikainuse. Thoishna mamitu tapna oishin kre. Mekiras Thoishna na mid oishin kibado ubada pakhat na kaure. Sana. Thoishna khangboi kaiboi mamitu pangthore. Aduga tingak Mekiras da yengle. Mekiras Thoishna na mid pangthorak bado ubada masadu nena tai. Aduga taplapna. Tumningabo. Warabo nangbo. Ware. Tumninge. Pothaninge. Pare. Tumu. Thoishna di tapna tum thakre. Mekiras tumduna leiriba Thoishna da yengi. Aduga WakhaL da khalli. Nangna mid ocean kibase. Mi paiba phawe. Punsigi oina ocean libra haiba wahangse hangli. Matomta. Nang aiba thadokduna chatkigano. Ai tomta kamdona leho haibano sana. Nang tasingna aiba thadokduna chatki khalabra. Chatkino ba. Ibu mirai bigano. Mi paiba poe. Pukning sho, WakhaL so, changmaso. Aibu thadokduna chatkigano. Aibu wan gano aiba wahi kaya. Mathokna sho laibak thikre. Nangi laib. Karigi awaba chaitheng kaya na famda sinariba. Punsigi anoba mangalama anoba asama phawrukliba matamsida kaigino aiba muk angaba oyhaliba. MANGLAN oiradra. MANGLAN oiduna leiradra. Mangphawhaningi. Ayuk nimphung ngalakle Mekiras ki mamaida nungsha mangal khazik yere. Mekiras nungsa mangal duda yawan ge haina tawbani. Adobo masado irumlum thabagum tawre. Mamitto fagli pangthokduna yenglai. Ure mathada magi sanana leirambado nokmi tawduna mitfam hongde yenglagale. Thoishna machi khazik lengle tabli mamitto pangle. Mekiras leirambaduda nokmi tawre. Mekiras nukfet tawna. Good morning nungsibi. Morning lamhenba. Brush tawrage haira. Hoi. Asumna Mekiras na Thoishna bo mamay mamita thokpi. Ayukta breakfast chadringai chagadaba gulising Thoishna na takdu na khanghali. Ngasidi haiba inba mataw ama ule. Tanjaduda nurse nupi ama makota breakfast chanaba khrap buduna changle. Nurse nupi do changlaklaga thanamlaga thokre. Mekiras bowl do lokhatlaga spoon ama kotuna inbire. Thoishna hoi mai haide adumak tumin chai. Nahan makai oirabade shoiduna ningai tawrakadabani. Adobo tawraktre. Breakfast to chaba loiraga Thoishna amuk hip thakre. Mekiras na kidorage nasanu aitrabo. Kok samchi ngahak hipke. Doctor kausiro ai kauruge. Yani somda sanahal na bidyada paudu tami bidya haifam khangde adumak tumin le. Migi machaduda ikoina muk wabak pigadori. Papa kashu yararoi aduna tumin leirase. Aigidi laibakse ontok nasupat kidreda. Papa yarase
Kashu khalanu. Ai hospital fauda yorukige. Aduga paudo hairagi. Pabong sune. Isado ichok chok thari. Ibungo hala agalao. Ai hana chatlamage. Wahai se hairam laga Vidya thogle. Aduga hospital room da lai. Gari do park to room laga. Mathak da ka khale. Room do hek thong hang laga changbado khautak chaduna nok tawi. Mekiras kalapna. Chongo. Vidya taraduna changlakpani. Adubo manungda famduna leiram liba mayam do ubada. Mayhak tuminna leepduna le. Roser leiram badudana hena masado hainadre. Hando ubasu yada. Adumak tuminna Thoishnana leiriba adomda changle. Mairaba nokmi. Nangsu la ibra. Hoi sir, la ini. Oh, pare. Roser di Vidya da nokmi ga tauduna yengduna le. Vidya Roser da hanna fau yenglakte. Mekiras Roser gi mataududa makok do haifet khotna tumin yenglaga le. Aduga ida nang mathabag yam chili chalani hagidaine. Hoine chattoini odilewi. Si haiduna fog hogatlaga hobe thokre. Mairaba Vidya da onsinduna. Vidya ibe magi mapadudi la aroi hairibro. Ai khoine yetle haidana habu sauriro. Natte de sir pabong di masado khara pothau haidana aina thamamabane. Bimotina tasengna makki saudaba zalo. Saudaba ne madam. Hosikpu yumda leirumga drane. Leihobane. Bimoti mapuribada onsinduna. Sanakya chatlurasira mayumda oina. Hoi chalasi. Si haiduna famlambadagi hogalai machada wa khara hairamlaga anidu thoglai. Vidya Mekirasta onsinduna. Aidi nangbu yam lana laururi. Nangaibu waruganu ko Mekiras. Saudida warudi. Khangdabagini kishu kaidi. Hozik ai lande haibana khoi mayamna khangbiri sidagi hena apenba leiteda. Hoi chume aranba mayambo maithiba pihankre. Sidagi hena nungaiba leitre. Mekiras khumlakte nokfetamak tawrei. Vidya tablapna wado hodorei. Mekiras nangna sida sum leibase. Madam hoi sar hoina saugani. Nang lao nongtige do. Ado sida lekpa khotpa dudi tawganu. Madam hoina ikhoibu warugani. Mekiras Vidya gi wado mong hadana dum khumlei. Sigi maramdadi Vidya ai ahenba topa wam tangangdi. Ai punsigi Thoishnaga leminajagi. Nungaiba saruktamak ai yoigi haina khande. Awaba sidaso ai sharukyagi. Ai ama magidamak leri. Adugidi kaisu khanganuda. Vidya wahaiduda khumpham khangdre wari watai atai khra sanaramlaga hospital dagi hankre. Mekiras Thoishnana tumlibado munna mitfam hongda yengduna le. Amuk muksu pakhatpagi naton mayada makhot thingzinduna le. Thawai ga hakchanga kaina driba haiduna. Mekiras tablapna machinda sonthangnana soli. Sana taibang sema mapuma se yam phatte ko. Hingnabagi anoba asama ipamda phawraklaba matamsida ana nangbu ipamdagi setuna munbigi dawre. Kaigino sumna aigi ipamda thoisiba. Chatkino labkino haina khamlabasu yade. Ai nangbu ipamdagi labna chathaningde. Miklu anido pirang ihore adubo khangsinaba kana hotnajari. Thoishnagi makhutto chijet paishinduna le. Thoishna makeup thogle. Mamito kabak panglai nakande yengthore kana lei haidana. Mekiras phamlaga leirambado ubada maithongda momon minok tamle. Aduga tablapna handraba sita sum leirabo. Mekiras khonjal duda yengkhale aduga nokmi tawduna hogalabo. Thoishna hoi haibagum mangaktu nomle. Nangbu kai janinge. Kaisu janingdi. Ado nang kai jarage. Coffee day. Coffee khakdang. Hoi, coffee dang. Chakra jasalo. Janingdi. Lamhen ba. Kai haige huran bi. Yari. Tumba wobo nangbo. Hoi, hanak dine. Pang tumda tumninge. Kai gino khangde. Hanadi tumba yadabani. Paradoine. Parakdoiba. Angang machani na laknariba. Lirasu lisna ni kaino. Yambo. Mekiras Thoishna da khanging yengle. Aduga ngaklapna. Kaiba.
Thoishna ikai na Yambong Mekiras Thoishna gi makhutu tap pairaga thabak mapada thami Sidane Kufet kafe jongli base yauri bramdi natraga dahura bayang dahura dine report tawdoi sacha yengo thobida kari no mi phaginati ongdingo dahura bra dahudri baido huran kre kunana thamoi huran bina thamoi huran ba mi se kananong te yengjagi madomadi ai khangdre thamoi mapunang na thizau nasagi project sina sena dabagini ai di senaina huran biduna huraga pukraga ai gira nate ai gira leiti kaino yare da ai wari hoziki do muka yam nungsi na kauro Thoishna hai fit jinglap taw na kaure yambong how Thoishna khang nuk thore Mekiras Thoishna ge makhong do tapna metpiri khongsa chattaba koi pangsala ba koi nom tor masas to biura ai braisa haina tawgise ayubi thawle ruki ngaklerem baya ga dro Thoishna nok fet tawna hoi haibagum mangak to nom le Mekiras table dagi wallet to tap lawraga room dagi thokre Thoishna chatkriba Mekiras de yengduna lehowi Mekiras ki matawdu ururaga masada ningamdaba amadi adumak phawri mana maram oiraga angawa olhurani mana maram oiraga miyoi kharadi awa chaitheng pirani khanbada ma masana masabu jaijai Thoishna tablap machinde sole kaigina aina su kyam patresiwa aina maram oiraga miyoi kaya ma wahandor aina makhoida awaba patluma ma bol isagi imari dagi hendoklaga atoppa su halise kaigina ai se kaya muk patrabasana Punsise Sokyam na tilamis karigino aina ayam warawi Punsigi tangkak amada tingna kibani Atubo ayi punsidang kaya madi Mafam na pitok lagi aina kalaba matam sida Punsigi aroy matam lakbana hali Yambong nang ibu waroga nuko Tanjadu da room gi thongdo hangdore Mekiras changlakpa ubada tarakliba pidu thuna daithoi Mekiras nokmi tawduna changle Thoishna gi mai thong ubada ipapa khatna Kedorisana kedorage kapiraba kapti ai kapte yambo ai kapti kapaya dise WakhaL wan bayade sek thakning bro nangbo Thoishna thakning de haibagum mangak to haire phare dudi ngakler kainom charse ko nongthin gi guli chaba matam yorani nakhongdo ipang pangjale haido emasas to birakise aseng bai haiga trane hira aibu yam haitabai mong aina haitaba amta leite sese ai do tharagese si haiduna betu da ka khalaktuna Thoishna gi makhong maya aduai da famthai aduga makhong nama ama paikhatli aduga yubi thaudo makutta khara haplaga Thoishna gi makhong do khazik taiba howe Thoishna Mekiras ki matawdo mitfam hongde yengduna le aduga tablap machinda sole yamba kai haige siza aibu nuksibirakla nuba Mekiras nokmi ado makhaire kaige nuksibada fine thirani hero lupa kya thidoino kidney yolaga thidogene Thoishna kapning badu khazik phazile asengbagi aibu nuksibiraga kashu nungai ba khudol tambangam supnagi awaba khudol aina na khoida pibangam libase nungai ba khudol pini atubo ai atopa pambai letre aibu nuksibirano ai nungai ba khudol tamba pami onthok karai dagi budam leiba dialogue no khangdene siza pelabani ngakhtang aina dukan dagi thawleba chatpasida kari WakhaL bu hena khanjilagi sahitya ga yam linga lermisibo Thoishna nokningba phawdre ngasidi tasengna serious ta na haire phagida thokano asengbani aina harise yambo ai yambong bo wahaningdi thangi waraba punsiduda anawba awaba mamak hapningdi aibo minung se leitaba yama oir
Ai madu pamte. Mekiras nokmi tauduna mong hada dama khumle. Wahaiduda asawa nungaitaba amata utlude. Kaigino sana nangna dog yamna wakhal ga sontharidubo. Kanana awaaba pini hairage. Hana so haigre. Hojik so hairi. Nangnabu nungshina piraklabadi awaaba so aigiti nungaiba ole haidan. Yamsu sonthakinu kaidoge. Ngaklo uidoine aina. Nangidamag ngaklo. Khangabra ngangise. Thoishna Mekirasna itap-tap na mong hada adum na wangang lakpaduda pukning nungsibe hengkatle. Tasing na Mekiraski matawdo yingba ngamdre. Sabtra kanba, maray kanba, afing banupa ado nga si Mikupsida ayingba at tappa nungsihan ba ngambagi maithong mawong onkre. Tangi nungsi ba mataw? Tangi awang ba mataw mayapsina ay siwa kamloy daw re. Mekiras handak di saurap na. Sibay ba wahay do pala ka no? Ay taning di. Wahay ko dingi sibay ba wahay siga do magsagonar ka haray say kay gino. Matung dahar ka no? Pagi-pagi day ay saurap ka ni. Thoishna, Mekiras ki hanagi matawlak paduda kazik nokning ba pawi. May thong da kazik nokle. Mekiras do shor asang ba mohontoy. Aduga Thoishna gi mukong do mo makhacha thana masas taw dunale. Somdana bimoti ga mairabaga do Thoishna hoigi yumdalay. Gari do gate khamlamlaga manung changle. Sumang da liptuna mairaba imongrom da onsinduna khonjel kalap kawi. Yumsi bumilay bro. Sanahal. Sanahal amurak kawbada tade anirak ahumrak kawbada. Akonba kawbada taraduna thokle. Sumang da mairabaga bimoti ga liptuna lerambadu ubada angakba phawi. Aduga pakhatpa su phawi. Migi makada machana yetlubagi sauduna tathi wangang lakadra haiduna mi paijay pakhatjay. Sanahal thoklakpa ubada mairabaga bimotiga nokmi tawre. Sanahal manungdagi thoklaktuna manggon mayaiduda leptuna le. Sanahal kaidore ekhoi lakpagi nangbu sauriro. Mairabana Sanahalgi matawduda hairakpani. Bimotina Sanahal lankre haina haijaba laklibani. Ichagi mapamda yam lankre. Nate sir. Itha thajadana lakpaduda ngakduna yengdiban. Changbiro ekta phamsi. Mairabaga Bimotiga su changle. Sanahalna mang thaduna living room da pusile. Anidu su changsinduna sofa du da famthai. Sanahal su aniduga mayukna na thariba sofa du da famthai. Ahumdu wa kamdaw na hodokni khanduna khanjana duna dumagle. Adubu Mairaba na hodore. Mairaba tablapna. Sanahal nakhoigi na phamda ekhoi yam lankre. Maruina icha Thoishna gi maphamda yamni yetkre. Soire sir. Aina haigadaba wan. Icha na ibungo Mekiras ki maphamda yamna yel. Icha na maram oiraga yoi ka yamaba awaba pirare. Masigi ekhoi ba ungta ngakpiyo. Mairaba noklaga ise amana sulale. Chumlibasi kanano khangdrene. Sanahal su wahaiduda khazik noklay. Bimoti marak thatna. Sanahal asidi nangi naphamdagi yamna maru oiba misak amani jage haiduna laklibani. Sanahal ngaklap tawna Madam hekta haibiyo angamba pocha koirabadi ai pizage. Bimoti Mairabada haifed yenglai. Mairaba hairo haibagi matawgom ingit tawre. Bimoti tablapna wado hodore. Ahenba thiba oijaba thibani haina sukhangan. Sanahal icha Thoishna se aigi mau oina icha sakna inakta nauyuk nawkonduna leminazaraki. Sanahal dingangla iba waduda pungak ngakre. Ngaglapna tingak yengduna. Madam karino haibiriba wasiba. Asingbagini Sanahal aigi mau oijaraki. Ichana aigi ichabu anawba lambi ama takpiduna apaba nungayba lambisida hingningbagi asa ama nauna mayol chonghalakpani. Aduna ichagidam icha Thoishna bu naphamdagi nizage. Madam aigi ichadi ekhoi mayambu thadoklaga chatgadaba khazikta ngai. Phamungshida hiplaga siba ngairaba matamsida Madam moina haibiribasibu aibu kari haina pakhum piyo haibage. Khangi pumdamak khangi Sanahal. Adubu
ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯊꯝꯖꯒꯦ ꯁꯅꯥꯍꯜ ꯑꯣꯏꯖꯕ ꯊꯤꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯂꯥꯌꯦꯡꯂꯒ ꯑꯗꯨꯃꯛ ꯌꯥꯅꯤꯗ ꯁꯅꯥꯍꯜ ꯍꯟꯗꯃꯛꯇꯤ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯦꯗꯥꯝ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯃꯁꯥꯅ ꯅꯥꯏ ꯍꯥꯏꯅ ꯈꯪꯂꯛꯄꯗ ꯃꯥ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯈ꯭ꯔꯦ ꯃꯄꯥ ꯑꯩꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯋꯥꯕ ꯄꯤꯖꯔꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯐꯅꯌꯥꯝꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯈꯣꯏ ꯃꯥꯕꯨ ꯀꯟꯕ ꯉꯝꯅꯔꯣꯏ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯕꯤꯃꯣꯇꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯃꯩꯔꯥꯕꯅ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯍꯜ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯈꯔꯁꯤꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯍꯜꯂꯁꯤ ꯃꯁꯤꯃꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯩ ꯁꯅꯥꯍꯜ ꯃꯗꯨ ꯎꯕꯗ ꯇꯍꯥ ꯁꯣꯏꯔꯦ ꯁꯥꯔ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯁꯅꯥꯍꯜ ꯏꯆꯥ ꯊꯣꯏꯁꯅꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯖꯔꯒꯦ ꯁꯅꯥꯍꯜ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯇꯔꯥꯏ ꯍꯣꯏ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗꯦ ꯃꯆꯥꯅ ꯃꯤꯒꯤ ꯃꯈꯥꯗ ꯌꯦꯠꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯈꯟꯗꯨꯅ ꯂꯩ ꯕꯤꯃꯣꯇꯤꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ ꯃꯆꯥꯅ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝꯗꯣ ꯃꯥ ꯃꯤꯠꯃꯥꯡꯗ ꯎꯔꯔꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯛꯏ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯅꯁꯨ ꯃꯆꯥꯅ ꯑꯉꯥꯎꯕ ꯑꯣꯜꯂꯒ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯒ ꯀꯝꯗꯧꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯕꯤꯃꯣꯇꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯃꯐꯥꯡ ꯈꯜꯂꯛꯏ ꯃꯆꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯃꯆꯥꯅ ꯑꯉꯥꯎꯕ ꯑꯣꯜꯂꯛꯑꯒ ꯀꯅꯥꯅ ꯑꯃꯨꯛ ꯊꯤꯝꯖꯤꯟꯕꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯩꯔꯥꯕꯗꯤ ꯁꯅꯥꯍꯜꯗ ꯇꯛꯂꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯁꯨ ꯍꯥꯏꯃꯟꯕꯗꯒꯤ ꯑꯗꯨꯃꯛ ꯌꯥꯊꯣꯔꯛꯂꯦ ꯃꯩꯔꯥꯕꯗꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯦ ꯕꯤꯃꯣꯇꯤꯗꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯊꯪꯅꯕ ꯔꯨꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯃꯤ ꯆꯠꯈ꯭ꯔꯕꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯦ ꯕꯥꯕꯥ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯁꯅꯥꯍꯜ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯣꯏꯗꯨꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯥꯔꯤ ꯈꯪꯅ ꯁꯅꯥꯍꯜ ꯍꯟꯗꯃꯨꯛꯁꯨ ꯈꯨꯝꯗꯦ ꯊꯣꯏꯍꯦꯟꯕꯗꯤ ꯏ ꯁꯥꯒꯠꯂꯛꯄꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯦꯜꯂꯛꯑꯦ ꯁꯥꯎꯔꯝꯗꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯝꯃꯤꯗꯣ ꯀꯩꯒꯤꯅꯣꯕ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯤꯅꯦ ꯁꯅꯥꯍꯜ ꯍꯟꯗꯃꯨꯛꯇꯤ ꯇꯞꯂꯞ ꯈꯨꯝꯃꯩ ꯏꯕꯨꯡꯉꯣ ꯇꯞꯊꯈꯣ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪꯕꯣ ꯅꯆꯦꯒꯤꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯇꯥꯛꯂꯤꯕꯁꯦ ꯑꯗꯨꯅ ꯅꯪ ꯁꯥꯎꯔꯅꯨ ꯕꯕꯥ ꯏꯆꯦꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯦ ꯍꯥꯏꯗꯅ ꯏꯆꯦꯕꯨ ꯃꯤꯌꯥꯝꯅ ꯄꯧꯊꯣꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤ ꯐꯥꯎꯗꯤ ꯏꯆꯦꯕꯨ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯍꯜꯂꯝꯁꯤꯕ ꯇꯥꯏꯕꯪꯁꯤꯗ ꯂꯩꯇ꯭ꯔ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯃꯤꯑꯣꯠꯄꯤꯅꯤ ꯁꯣꯟꯍꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯕꯕꯥ ꯁꯅꯥꯍꯜ ꯈꯨꯝꯂꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯅ ꯀꯟꯅ ꯀꯦꯕꯤꯔꯤ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯅꯦꯜ ꯄꯣꯂꯤꯁ ꯁꯪꯕꯤꯒꯦ ꯁꯦ ꯃꯆꯨ ꯈꯜꯂꯣ ꯁꯤ ꯍꯥꯏꯗꯨꯅ ꯅꯦꯜ ꯄꯣꯂꯤꯁꯁꯤꯡꯗꯨ ꯃꯃꯥꯡꯗ ꯊꯝꯃꯤ ꯑꯄꯥꯝꯕ ꯌꯥꯎꯗꯦꯗ ꯁꯤꯗꯤ ꯃꯆꯨ ꯌꯥꯝ ꯌꯥꯛꯑꯦ ꯃꯆꯨꯁꯦ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥꯅ ꯁꯪꯗꯧꯕ ꯃꯆꯨ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯁꯤ ꯁꯪꯉꯕꯅꯤꯅ ꯂꯨꯍꯣꯡꯉꯁꯦ ꯊꯣꯏꯁꯅꯥ ꯋꯥꯍꯩꯗꯨꯗ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯛꯏ ꯇꯁꯦꯡꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦ ꯑꯩ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯃꯤꯉꯦ ꯁꯅꯥ ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯦꯀꯤꯔꯥꯁ ꯋꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯁꯅꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯋꯥꯍꯩꯁꯤꯒ ꯍꯥꯏꯔꯒ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯑꯩ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯦ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯃꯣꯏ ꯃꯥꯅ ꯋꯥꯈꯜ ꯃꯥꯅ ꯋꯥꯗꯨ ꯇꯥꯒꯅꯨ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯍꯥꯏꯔꯛꯏ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯃꯅꯨꯡꯗ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯦ ꯀꯅꯥꯁꯨ ꯇꯥꯕꯤꯔꯔꯣꯏ ꯑꯗꯨꯅ ꯆꯤꯟꯕꯥꯟ ꯈꯥꯡꯉꯛꯑꯒꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯁꯣꯟꯊꯍꯟꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯅꯗꯤ ꯌꯥꯔꯣ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ ꯋꯥꯈꯜ ꯃꯥꯅꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯄꯥ ꯅꯠꯇꯦ ꯃꯤꯑꯣꯠꯄꯤ ꯑꯣꯏꯒꯅꯨ ꯃꯤꯕꯨ ꯋꯥꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯊꯃꯣꯏꯒ ꯋꯥꯈꯜꯒ ꯂꯥꯟꯊꯦꯡꯅꯔꯦ ꯄꯥꯎꯈꯨꯝ ꯐꯪꯗꯦ ꯄꯤꯅꯤꯡꯉꯥꯏ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯃꯦꯀꯤꯔꯥꯁ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯅꯝꯗꯅ ꯂꯧꯔꯅꯤ ꯍꯟꯗꯛ ꯁꯟꯗꯦꯁꯤꯗ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯔꯁꯤ ꯀꯅꯥ ꯏꯟꯚꯥꯏꯠ ꯇꯧꯅꯤꯡꯉꯤ ꯂꯦꯁꯦꯝ ꯕꯥꯔꯇꯣꯟ ꯇꯧꯊꯣꯛꯀꯦ ꯐꯤ ꯃꯆꯨꯁꯨ ꯈꯜꯂꯣ ꯑꯄꯥꯝꯕ ꯁꯦꯠꯍꯟꯗꯣꯔꯤꯕꯅꯤ
Thoishna mai thong da khajik nokle adumaina khar nokle udana se suktana sumle talliba kaigino yambo nang naibo sakyam nungsibiri se haidoro hairo aina nang kamai nungsikina hoi hairakise ahanbadadi masak phajai masidi dum kabak kabak yai haina khankiban aduga loinaragadi masak sumagun su loinamak hi kyaurambai wan sidabu kamaina aina nang hundoga chatpa ngamdoino ye thangba khongse thangdokpadi hawraban adu oi thangba khongse lehor khongda nate hakjang tangkhai ma nangi nakta lehorabani sida kamain chattoino hairone sidabu huran bi haidana kanada haidoino ba Thoishna handa mukti nokle aduga aina pharaga thammiba hoi namit ani tuna lanbani aina nate aide ira leite imit ani sida mukta sile nangda kanana sakphajo haige ha adudi adum imit ani se sulai kai koiraktab naraldi nangnani pasaruba igi ral tari ne dude na thongna tana kanana ngaubiyo haige hoi hoi aigi ral ai yazarage ko tanjadu da room gi thongdo hangtorei ani du thongromda chepthaduna yengle Roger Sinthoiba mani tomba ahumdo nokmi tawduna lepduna lerami Mekirasna kai jalui banoide Roger na sidala ini kainu yadabro yaida ahumdo changlaktuna sofa du da famthai ngasai makhai urude Mekiras ki mamangda lerami ba potto machin yang ba Roger na hare koinu nail police me amdude machu phajaba khalini sangge hero hoine natem sigini Sinthoiba ani dugi marak thatna taningidreda ana hangla kainu ne Sinthoiba Thoishna da onsinduna Thoishna nasadu bu khara phagalabo hanglaiba wahangse khombada araiba oiba wahang nate chinbal sinadi phai haina haidoklabaso hakchangi kayat khodingda suklaiba mayam sidi kanana sukhangba uba ngamlaroi adumoina su phatte haijile haiba paukhomsi bifam thokte aduna chinbal da difare haina paukhomsi haidorakadawri hoi kharadi phare Mekiras noklaga thadana somda luhongdora kansida as nangsidi phaginati mani Sinthoi Roger nakhoi humna kana kana dana pau khrai ko maroiba mi khara handak sandi sida hongadabani ai hana hongge tawraga nangna halaba aina halani ngasi se kai numino Friday ni adudi hangchi date 14 February sida hongdoriba hoi Valentine's Day namita phani nanai phanaba dum tawjagi si haiduna makhoi marido punanoi Thoishna di makalamna nokliba Mekiras ta yengduna le WakhaL dana yambo kaigino nangna ibos kyamna miyot pitahan ga dorib imichi uisin me phau kiraba matam sida nangna anoba asama MANGLAN masagatliba se kaigino mayam sina ibu olar wahanga matatana hangi mang phawna ba gamgadra haidan MANGLAN oiraga lehorani khangna aina mang phawna bagi asa ama khalaiba se karigino aigi ti ipanate aigi ti ipa chatre tangai bu warogan ai bu saugan MANGLAN oiragani khanglaba sida anoba asa ama nangna piduna mang phawna handing bagi thelamai phamda pokhaliba sina karige nangna ngaw onduna lehoba ai hingbangam ai ngamlo yeyambok ai ngamai